पफ अमदा मई चak Pagi Thoudokta Yamdrabada Meeyoi Kuntaret Sikhre Meeyoi humdoina Asok Apan nangkhe Thailand ki konung Bangkok ta ngasi ayu angan bada Mei Chak Pagi Thoudok Amada Yamdrabada Meeyoi Kuntaret Sikhre amasung atopa Meeyoi humdoi Amana Asok Apan nangkhe haina official singi maiketi ki phongdorakli Thoudok adubu ahanba thengnaba Meeyoi singna online da share torokpa video footage singda Thailand ki konung Bangkok ki awang thangba sarukta leiriba nala prau adugi mamang thong adu maikuna pungthan thankhi aduga mathak thangba saruk sing aduna chawna Mei Chak pa ukhi manak nakpada leiba miyam mafum adu thadoktina koi chen basu ukhi Thoudok adu da Asok Apan nanglaba sing adu kanbagi thabak chathariba team gi maikai degi phongdorakpada Mei Chak Pagi report adu ngarang nongyai matungda report lakhibani hairi Thailand gi prime minister na phongdorakhibada Mei Chak Pagi Thoudok adu da punna Meeyoi kuntare sibagi paw leire adubu mai adu karamna hawrakhibanu haibagi matangda thijinbagi thabak chathari haiki Prime Minister na makha taraduna ngarang numidang musician Amana Puff aduda music isai sakli ngaida stage adugi manaka leiba circuit breaker ama maikhu horokpa thainaki madugi matungda mai mutkhraga chawna pokhaibagi makol taraktuna maikhu na pik thankibani hairi paumi singda phongokhiba wafamda Prime Minister na makha taraduna laikhidraba sing adu ayambana Puff adugi maningda leiba restroom singda leiramba Meeyoi ngaktani hairi Bangkok ki governor na phongdorakpada hojik fawda Meeyoi humdoi hospital da admit tawkhre makhoi gi marakta kunithoi amadi aruba fibam da leiri hairi laikhidraba sing adugi masak maping khangdoknaba honabada masada identification card amata yawramdaba maramna awaba ama oiri loinana gyan tadana leiba maramna paw fawdok fawjin tawdasu awaba mayuknari haiki kumjali singani kunithoi dasu leibak adugi nongpok thangba sarukta isai nongmagi pub amada Mei Chak Pagi Thoudok laikhrabani